ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯀꯣꯃꯦꯗꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤ ꯀꯨꯟꯖꯔꯥꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯤꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯀꯣꯃꯦꯗꯤ ꯃꯤꯊꯨꯡ ꯁꯪ ꯑꯌꯨꯛꯀꯤ ꯄꯨꯡ 7:30 ꯇꯥꯕ ꯃꯇꯝꯅꯤ ꯋꯥꯡꯂꯦꯟꯗꯣ ꯃꯥꯒꯤ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥ ꯁꯅꯥꯇꯣꯝꯕꯤꯗꯣ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯃꯅꯤ ꯃꯁꯤ ꯍꯥꯏ ꯏꯕꯨꯡꯉꯣ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ ꯅꯠꯇꯦ ꯅꯣꯡꯃꯗ ꯁꯨꯡꯉꯟꯅ ꯍꯧꯒꯠꯂꯨ ꯏꯃꯥ ꯑꯆꯥꯄꯣꯠ ꯂꯩꯕꯤꯒꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯖꯔꯣ ꯐꯥꯎꯕ ꯑꯗꯨꯝ ꯇꯨꯝꯗꯨꯅ ꯂꯩꯕꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ ꯍꯥꯏꯕꯅꯤꯗ ꯍꯥꯏ ꯍꯧꯒꯠꯂꯣ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯃꯃꯥꯟꯅꯕꯅꯦꯅ ꯌꯣꯡꯗꯒꯤ ꯑꯣꯟꯕ ꯂꯣꯏꯗ꯭ꯔꯤꯕ ꯃꯃꯥꯟꯅꯕ ꯉꯥꯛꯇ ꯑꯃꯨꯛ ꯍꯧꯕ ꯂꯥꯛꯂꯅꯦꯕ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯃꯥꯅ ꯋꯥꯡꯂꯦꯟꯕꯨ ꯍꯧꯗꯣꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯋꯥꯡꯂꯦꯟꯒꯤ ꯃꯌꯨꯝꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯋꯥꯡꯂꯦꯟ ꯉꯁꯥꯏꯗꯒꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯀꯣꯛ ꯐꯥꯎꯕ ꯕ꯭ꯂꯥꯡꯀꯦꯠꯅ ꯀꯨꯞꯁꯤꯜꯂꯗꯨꯅ ꯇꯨꯝꯂꯝꯕꯗꯣ ꯐꯠ ꯍꯥꯏꯗꯣꯛꯇꯨꯅ ꯐꯣꯟ ꯑꯗꯣ ꯐꯠ ꯋꯥꯈꯠꯂꯤ ꯑꯗꯨꯒ ꯋꯥꯡꯂꯦꯟꯅ ꯍꯜꯂꯣ ꯆꯥꯎ ꯀꯩꯗꯧꯔꯒꯦ ꯑꯁꯨꯛ ꯉꯟꯅ ꯀꯣꯜ ꯇꯧꯔꯛꯏꯁꯤꯅ ꯅꯪꯕꯨ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯕꯣ ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯔꯣꯕꯤꯟꯅ ꯍꯥꯏ ꯌꯥꯔꯦ ꯕꯣꯟꯗꯨ ꯑꯉꯟꯕ ꯑꯌꯨꯛꯁꯤꯗ ꯀꯥꯏꯅ ꯄꯨꯡꯗꯣ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯕꯣꯟꯗꯨ 9 ꯇꯥꯔꯕꯅꯦ ꯅꯪ ꯑꯃ ꯏꯕꯣ ꯃꯤ ꯑꯣꯏꯔꯣꯏꯍꯦ ꯅꯠꯇꯦ ꯅꯪꯕꯨ ꯑꯌꯨꯛ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄꯒꯤ ꯁꯤꯅꯔꯤ ꯑꯃ ꯌꯦꯛꯎꯀ ꯍꯥꯏꯔꯗꯤ ꯌꯦꯛꯄ ꯍꯩꯕꯒꯤ ꯋꯥ ꯂꯩꯇꯦꯕ ꯍꯥ ꯌꯥꯔꯦꯁꯦ ꯆꯠꯂꯣ ꯅꯆꯤꯟ ꯅꯌꯥꯒꯗꯣ ꯍꯥꯟꯅ ꯑꯝꯇ ꯁꯦꯡꯗꯣꯛꯂꯨꯆꯣ ꯂꯣꯏꯔꯒꯅꯦ ꯀꯣꯜꯗꯣ ꯇꯧꯔꯛꯑꯣ ꯌꯥꯗ꯭ꯔꯦ ꯅꯌꯥꯒꯤ ꯁꯣꯔ ꯃꯅꯝꯗꯣ ꯐꯣꯟ ꯑꯁꯤꯗ ꯐꯥꯎꯔꯦ ꯏꯕꯨꯡꯉꯣ ꯅꯝꯊꯤꯔꯛꯂꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯋꯥꯡꯂꯦꯟꯅ ꯌꯥꯔꯦꯀꯣ ꯃꯅꯝ ꯆꯦꯟꯕ ꯉꯍꯥ ꯅꯠꯇ꯭ꯔꯣ ꯇꯨꯔꯦꯜꯗ ꯏꯔꯨ ꯂꯨꯖꯕꯗ ꯉꯥ ꯀꯦꯖꯤ 4-5 ꯅꯝꯊꯤꯕ ꯃꯅꯝ ꯑꯗꯨꯗ ꯁꯤꯔꯒ ꯇꯥꯎꯈꯠꯂꯛꯈꯤꯕꯗꯨꯕꯣ ꯍꯥ ꯌꯥꯔꯦ ꯊꯝꯃꯣ ꯑꯩ ꯀꯣꯟꯅ ꯇꯧꯔꯛꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯣ ꯊꯝꯈ꯭ꯔꯤ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯝꯕ ꯃꯍꯥꯛꯀꯤ ꯃꯃꯥ ꯁꯅꯥꯇꯣꯝꯕꯤꯅ ꯖꯨꯠ ꯆꯥꯟꯅꯕ ꯉꯥꯛꯇ ꯍꯦꯛ ꯇꯤꯟꯅꯔꯗꯅ ꯍꯥꯏ ꯍꯧꯒꯠꯂꯣ ꯅꯃꯥꯏ ꯅꯃꯤꯠꯀꯗꯣ ꯇꯥꯊꯣꯛꯂꯒꯅꯦ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯅꯅꯕ ꯂꯥꯎꯔꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯤ ꯋꯥꯡꯂꯦꯟꯁꯨ ꯍꯧꯒꯠꯂꯛꯂꯗꯨꯅ ꯃꯥꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯂꯛꯂꯤ ꯋꯥꯡꯂꯦꯟꯒꯤ ꯃꯄꯥ ꯏꯅꯥꯛ ꯈꯨꯟꯕꯁꯨ ꯄꯥꯎꯆꯦ ꯄꯥꯗꯨꯅ ꯆꯥ ꯊꯛꯂꯒ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯥꯏ ꯏꯕꯨꯡꯉꯣ ꯍꯥꯏ ꯋꯥꯡꯂꯦꯟ ꯑꯁ ꯀꯔꯤꯅꯣ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯌꯥꯍꯧꯁꯤꯕꯨ ꯊꯦꯡꯃꯜꯂꯤꯔꯥ ꯅꯪꯕꯨ ꯕꯦ ꯐꯥꯎꯕ ꯇꯝꯃꯒ ꯃꯈꯥ ꯇꯝꯊꯧ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ ꯅꯪꯕꯨ ꯇꯨꯡꯒꯤꯁꯨ ꯈꯔ ꯈꯜꯂꯨꯅꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯗꯨꯝ ꯈꯔ ꯆꯠ ꯈꯔ ꯆꯥ ꯈꯔ ꯀꯣꯏ ꯇꯧꯗꯨꯅ ꯂꯩꯕꯁꯤꯅꯗꯤ ꯇꯨꯡꯗ ꯅꯤꯡꯉꯝꯂꯛꯂꯣꯏꯗ ꯅꯪꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯇꯨꯡ ꯀꯣꯏꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯃꯠꯇꯗꯤ ꯇꯧꯁꯜꯂꯨ ꯄꯩꯁꯥ ꯍꯥꯏꯔꯦ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕꯗ ꯄꯤꯔꯤ ꯍꯥꯏ ꯇꯨꯡꯒꯤ ꯈꯔ ꯈꯟꯕꯗꯤ ꯐꯩꯀꯣ ꯅꯪ ꯋꯥꯐꯝ ꯑꯁꯤꯗ ꯋꯥꯡꯂꯦꯟꯅ ꯃꯄꯥꯗ ꯑꯁ ꯄꯥꯕꯨꯡ ꯅꯆꯥꯅ ꯇꯧꯒꯦꯅ ꯈꯟꯈ꯭ꯔꯕ ꯊꯕꯛꯇꯤꯅꯦ ꯇꯧꯗꯨꯅ ꯈꯛ ꯇꯣꯛꯂꯣꯏ ꯀꯅꯥꯝꯇꯅ ꯊꯤꯡꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯃꯇꯝ ꯈꯔ ꯁꯨꯝ ꯂꯝꯁꯤ ꯀꯣꯏꯗꯅ ꯆꯠꯇꯅ ꯈꯔ ꯂꯥꯡꯈꯤꯒꯦꯗꯅ ꯇꯧꯕꯤꯒꯤ ꯋꯥꯅꯤ ꯅꯆꯥꯁꯦ ꯂꯥꯏꯅ ꯈꯟꯕꯤꯒꯅꯨ ꯍꯦꯔꯥ ꯑꯦꯛꯁꯟ ꯌꯦꯡꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯃꯁꯤ ꯇꯥꯕꯗ ꯃꯃꯥ ꯁꯅꯥꯇꯣꯝꯕꯤꯅ ꯆꯥ ꯊꯛꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯌꯣ ꯃꯥꯜꯂꯤꯗꯀꯣ ꯏꯕꯨꯡꯉꯣ ꯅꯪ ꯑꯃꯅ ꯄꯨꯟꯁꯤꯗꯣ ꯑꯣꯏꯗꯕ ꯈꯔ ꯉꯥꯡ ꯈꯔ ꯇꯧ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨꯅꯦ ꯈꯪꯕꯖꯥꯠ ꯅꯠꯇꯦꯗ ꯃꯗꯨꯗ ꯋꯥꯡꯂꯦꯟꯗꯨ ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯔ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯌꯥꯔꯦ ꯏꯃꯥꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯌꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯀꯔꯤ ꯊꯕꯛꯄꯨ ꯇꯧꯔꯒ ꯂꯥꯛꯀꯅꯤ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯍꯩꯔꯛꯄꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤ ꯐꯪꯍꯧꯔꯔꯣꯏ ꯈꯜꯂꯒ ꯂꯥꯛꯏ ꯑꯣꯏꯔꯝꯅꯦꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯄꯉꯥꯡꯗ ꯉꯥꯡꯉꯦꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯋꯥꯡꯂꯦꯟꯗꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯠꯈ꯭ꯔꯤ ꯃꯃꯥꯗꯨ ꯃꯆꯥꯅ ꯑꯗꯨꯝꯅ ꯉꯥꯡꯂꯝꯕ ꯑꯗꯨꯗ ꯈꯔ ꯏꯀꯥꯏꯔꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡꯅꯅꯦ ꯉꯥꯡꯕ ꯍꯧꯔꯛꯄꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯅꯪ ꯅꯊꯟꯇ ꯂꯩꯍꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯤ ꯃꯁꯤꯗ ꯏꯅꯥꯛ ꯈꯨꯟꯕꯅ ꯇꯥꯏꯅꯔꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯦꯛ ꯇꯥꯏꯅꯔꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯁꯨꯝꯅ ꯁꯣꯜꯂꯝꯂꯒ ꯃꯍꯥꯛꯁꯨ ꯊꯣꯛꯈ꯭ꯔꯤ ꯋꯥꯡꯂꯦꯟ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯣꯏꯅ ꯄꯩꯁꯥ ꯑꯗꯨꯃꯛ ꯄꯥꯏꯕ
इमुंगनी चाबा थकपा करिसु वाते अदुबु अमता पोक्चबा माचा वांगलेन असी केन लुना जुलकपगी हौनपी हाइबा ngangbasi kaya tade mana apamada tawi aduna mama mapana magi khanbadasu wajai asomna asum haukibana nungthilgi matam jarokli wanglen su robin khoida lakli wanglena robin khoigi sumangda leplaga robin karino tachi basina saksang lomdaga mina kawba langbaga tada makhai saduna laikhraba jalo adu warabadi khangni masi asomna hairaga robin bu kau kauduna robin gi kada sangri phakka tharga nungainaga maya se lawna kathulaga tumlaga leiramini sai khangga leidana asomna hairaga wanglenna table mathakta leiriba ising jawba batal ado tap pairaga robin ke maya da ising ado khanghai haijali asomna torokpadu da robin su khangprek khangduna phuk hawalakle kamdawi nungthil sidabu maya ka kakalaga tumladana ngang masakpadana oza sariba nati nangbu nungthil tumbasi phatte kaina engondam tokhidaine maruda robina karino ha phajana hawdokpa kidawga barida ha nganu maning man manang bune siloi chole ai tumlingai da khangan basi ngawe haibasi nang khangdabra haibanida o yare oza nungthil tumbadi phabro nang boi ngonda nungthil tumbadi phatte dana sida sandoktana ha phandokta yam takidaine ai adu warasu tumlingai da sumai tawbadi hawngodana nangbu khara khara su ngawbro yari bungo samra kawbuda tabro nangbo ha tajadi tawtaba hai ising hajila toido khara farabani nungthang ma paragane nakok kuda suranggadawni maduda robina tadasu isa nomlaga hawdokpadi yaidana nungthangna isingna hawdoktrabasu masi nat hawdolabra kidong tawri phurika loi chole base asomna haraduna phut hongdoke tawri maduda robina amu hairi kaino mina phi hongli haradi namai le thokpra nami usembra ama tobu yadro adona mitu sangdoklaga langthoklaga yengaga leiduna chalo namai leitho so he geya manjale bungonang tugu jei masidi nambu nupiro ha aina ngan khai mapan thokte haisidi nangdi homo jurga leiramidana asomna hairaga wanglensu mamai leithokri asomna robinsu phi hongdokpado loiraga aswai phawbudang thulusi hainaraduna thorakli asomna thoraklaga makhoi anisu leikaigi khungnang achouba ama leiribadugi makhongta phamtharaga wari sanari matamadu ta wanglena ado itaw handakti lamkoiba khara chattaba yare tha ani ahum sujalaglene yumda sum sujallaga leiribase isasi biula chuba ma yawrokle khara leirabadine mina ne marung kolibra hangani asengba chattabasu kui khara chatpati fabani nangna haribado aisu yaningi yumda sum leibase pabungki imaga ngangbada aise nako ngase masu ahum thobani adudi kadai da roma kurusidana adumna hairakpadu ta robin namu khumlai itaw nangna lamkoiba hairaka aikhoi khulgi nungchup lom thangba lomda haitharaga leiriba kari chingja patu maduna khangidana oine khangine adu kedoroge chachar hairo amu hangnan tawlei sum ko tharaga leiba maduda robinna wa se haidana hek tokthokpa yam ngangning drive bune yarase ai kayamte haijaroi ado chingjau patu kedoraba makha taro adugi chingjau patki khara changsilaga maning thangba sarupta phajaba garden achouba amaga mithung sang achouba amaga su laihai wafam adu tabada wanglena amu hangni kari garden achouba ka haridubu kayam chouba jarone koiba chatpada lepham chafam nungaiba jalo itaw adugi ne yadu male mina haibada phana chouba jani au bo mayamna hainabadane piktak tawpa khunma cha amaduna chawi hai akoibada hailei mayam ama tharaga mayai dudana mithung sang amasu lei hairine adu ngai khone robin mithung sang adubu moi hindi film gi banglo donaga yamna chawraga but tamnaraga leiba jalo hoine he moina haibada su sangado amu mathi phongi di hainabani khangre isu itaw nangi sidi youtube ki horror story daga yawpa
ꯕꯨꯠꯀꯤ ꯋꯥꯔꯤꯗꯨ ꯃꯥꯟꯖꯜꯂꯛꯑꯦꯀꯣ ꯕꯨꯠꯇꯨ ꯅꯨꯄꯤꯒꯤ ꯑꯣꯏꯔꯗꯤ ꯍꯥ ꯀꯣꯏꯁꯟꯗꯧꯅꯤ ꯌꯥꯏꯗꯅ ꯃꯇꯥꯎ ꯋꯥꯡꯂꯦꯟ ꯅꯪꯁꯨ ꯄꯪꯍꯥꯏ ꯍꯥꯏꯒꯅꯨꯗ ꯂꯥꯏ ꯐꯠꯇꯕ ꯍꯥꯏꯕꯁꯦ ꯂꯩꯗꯤ ꯂꯩꯕꯅꯤꯀꯣ ꯑꯗꯣ ꯕꯨꯠꯇꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯐꯥꯏꯕꯣꯛ 3ꯅꯤ ꯍꯥꯏꯕꯅꯤꯀꯣ ꯆꯞ ꯆꯥꯔꯦꯅꯦ ꯑꯗꯣ ꯍꯥꯏꯅꯤꯡꯕ ꯑꯃꯅ ꯃꯤ ꯑꯃꯠꯇ ꯂꯩꯇꯕ ꯖꯥꯠꯂꯣ ꯃꯤꯒ ꯂꯩꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯂꯦꯛꯆꯒꯦ ꯍꯥꯏꯕꯗꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯏꯇꯥꯎ ꯃꯗꯨ ꯆꯍꯤ 2ꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯃꯤ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯐꯖꯗꯣꯏꯅꯣ ꯍꯥꯏꯁꯤꯕꯣ ꯍꯧꯖꯤꯛꯀꯤ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯌꯨꯝ ꯃꯣꯠꯁꯤꯜꯂꯝꯒꯅꯤꯗ ꯅꯪꯅ ꯉꯥꯡꯕꯁꯤꯃ ꯏꯕꯣ ꯇꯥꯕ ꯌꯥꯕ ꯋꯥ ꯑꯣꯏꯗꯦꯗ ꯏꯇꯥꯎ ꯃꯤ ꯂꯩꯅꯗ꯭ꯔꯕꯁꯨ ꯃꯐꯝꯗꯣ ꯑꯗꯨꯝ ꯏꯐ ꯐꯖꯅ ꯑꯗꯨꯝ ꯎꯔꯤ ꯂꯨꯅ ꯂꯥꯟꯅ ꯂꯩ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯈꯪꯗꯦꯗ ꯑꯁ ꯌꯥꯝ ꯉꯥꯡꯅꯔꯒ ꯀꯥꯟꯗꯦꯁꯦ ꯆꯠꯂꯒ ꯈꯪꯒꯅꯤ ꯃꯐꯝꯗꯣ ꯐꯖꯔꯁꯨ ꯇꯝꯂꯩ ꯍꯥꯏꯕꯗꯨꯗ ꯃꯤ ꯀꯅꯥꯁꯨ ꯀꯣꯏꯕ ꯆꯠꯅꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯁꯦꯡꯕ꯭ꯔꯥ ꯑꯔꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯂꯨꯔꯁꯤꯅꯦꯀꯣ ꯅꯨꯄꯥ ꯅꯠꯇ꯭ꯔꯅꯦ ꯔꯣꯕꯤꯅꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯡꯂꯦꯟꯁꯨ ꯍꯣꯏ ꯑꯗꯨꯗꯤ ꯍꯌꯦꯡꯒꯤ ꯃꯊꯪ ꯑꯁꯤꯗꯒꯤ ꯍꯦꯛꯇ ꯆꯠꯂꯒ ꯅꯨꯃꯤꯠ 4-5ꯅꯤ ꯂꯩꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈ꯭ꯔꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯋꯥꯡꯂꯦꯟꯒꯤ ꯃꯃꯥ ꯁꯅꯥꯇꯣꯝꯕꯤꯗꯣ ꯆꯥꯛ ꯊꯣꯡꯂꯤ ꯋꯥꯡꯂꯦꯟꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯑꯩ ꯏꯇꯥꯎ ꯔꯣꯕꯤꯟꯒ ꯍꯌꯦꯡ ꯃꯊꯪꯗꯒꯤ ꯆꯠꯂꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯝ ꯀꯣꯏꯕ ꯆꯠꯂꯨꯒꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯗ ꯃꯃꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯂꯒꯇ ꯂꯩꯔꯕꯗꯨꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯒꯦ ꯍꯥꯏꯕꯅꯣꯅꯦ ꯃꯗꯨꯒꯤ ꯁꯔꯨꯛ ꯊꯕꯛ ꯑꯃ ꯌꯦꯡꯅꯕ ꯇꯧ ꯀꯣ ꯑꯣꯏꯔꯣꯏ ꯇꯥꯕꯗ ꯄꯣꯏꯆꯠ ꯆꯠꯇꯅ ꯂꯩꯒꯅꯨꯀꯣ ꯋꯥꯡꯂꯦꯟ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯁ ꯏꯃꯥ ꯍꯟꯗꯛꯀꯤꯁꯤꯅ ꯂꯣꯏꯔꯒꯦꯕ ꯑꯗꯨꯒ ꯃꯇꯨꯡꯗꯗꯤꯅꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩ ꯊꯕꯛꯇꯣ ꯊꯤꯅꯅꯕ ꯇꯧꯔꯒꯦꯕ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩꯌꯦ ꯍꯥꯏ ꯁꯣꯏꯕꯗꯤ ꯌꯥꯗꯦꯀꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯋꯥꯡꯂꯦꯟꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯃꯗꯨꯗ ꯃꯃꯥꯅ ꯈꯥꯝꯂꯛꯂꯤ ꯍꯥꯏ ꯉꯥꯏꯈꯣ ꯅꯣꯏꯅ ꯆꯠꯇꯧꯔꯤꯕꯗꯨ ꯀꯔꯤ ꯂꯝꯗꯅꯤ ꯍꯥꯏꯕ ꯏꯃꯥ ꯍꯟꯗꯛꯀꯤ ꯁꯤꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯆꯠꯇ꯭ꯔꯤꯕ ꯂꯝꯅꯤ ꯍꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯀꯗꯥꯏꯗꯅꯣ ꯍꯪꯕꯅꯤꯅꯦ ꯅꯪꯕꯣ ꯑꯁ ꯏꯃꯥ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯅꯣꯡꯆꯨꯞꯂꯣꯝ ꯊꯪꯕꯗ ꯂꯩꯕ ꯆꯤꯡꯖꯥꯎ ꯄꯥꯠꯇꯣ ꯑꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕꯗ ꯂꯩꯕ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯕ ꯁꯔꯨꯛꯇꯨꯗ ꯒꯥꯔꯗꯦꯟ ꯑꯃ ꯂꯩ ꯑꯗꯨꯗꯅꯤ ꯑꯗꯨꯗ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯃꯤꯅꯗꯤ ꯈꯔ ꯍꯥꯏꯅꯕꯅꯤ ꯑꯩꯁꯨꯅꯦ ꯑꯁꯦꯡꯕꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯅꯄꯥꯗꯅꯦ ꯍꯪꯂꯨꯈꯣ ꯅꯄꯥꯅ ꯌꯥꯗ꯭ꯔꯕꯗꯤꯅꯦ ꯑꯩꯁꯨ ꯌꯥꯗꯦ ꯀꯣ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤꯗꯤꯅꯦ ꯑꯩꯅ ꯌꯥꯅꯕ ꯍꯥꯏꯅꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯋꯥꯡꯂꯦꯟꯗꯣ ꯍꯔꯥꯎꯅ ꯊꯣꯛꯈ꯭ꯔꯤ ꯃꯗꯨꯗꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯃꯄꯥꯅ ꯌꯥꯅꯅꯕ ꯒꯤꯔꯤ ꯇꯛꯂꯤ ꯑꯁꯨꯝꯅ ꯃꯄꯥꯅ ꯒꯤꯔꯤ ꯇꯛꯄ ꯑꯗꯨꯗ ꯃꯄꯥ ꯏꯅꯥꯛ ꯈꯨꯟꯕꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯌꯥꯔꯤ ꯑꯗꯨꯕꯨ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯅꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯃꯤꯅ ꯀꯅꯤ ꯌꯥꯝꯅ ꯉꯥꯡꯅꯕꯅꯤ ꯈꯔꯗꯤ ꯆꯦꯛꯁꯤꯟꯕ ꯐꯩꯀꯣ ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯀꯅꯤ ꯑꯩꯒꯗꯤ ꯅꯇꯣꯝꯇꯅꯤ ꯑꯅꯤ ꯁꯨꯕ ꯅꯠꯇꯦ ꯑꯅꯤ ꯁꯨꯔꯕꯗꯤ ꯁꯤꯖꯈꯣ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯋꯥꯕꯨꯅꯤ ꯋꯥꯡꯂꯦꯟꯁꯨ ꯍꯣꯏ ꯄꯥꯕꯨꯡ ꯑꯩ ꯁꯣꯏꯗꯅꯕ ꯇꯧꯖꯒꯦ ꯀꯔꯤꯁꯨ ꯁꯤꯔꯣꯏꯗ ꯍꯥꯏꯔꯝꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯏꯃꯥ ꯆꯥꯛ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯝꯂꯒ ꯆꯠꯄꯗ ꯄꯨꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯜꯂꯤ ꯑꯁꯣꯝꯗꯁꯨ ꯔꯣꯕꯤꯟꯗꯨ ꯃꯃꯥꯗ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯈꯟꯖꯥꯟꯅꯔꯒ ꯂꯩꯔꯤ ꯔꯣꯕꯤꯟꯅ ꯑꯁꯨꯝ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤ ꯃꯃꯥꯒ ꯃꯆꯟ ꯅꯨꯄꯤꯒꯅꯤ ꯃꯄꯥꯗꯤ ꯑꯇꯣꯞꯄ ꯂꯝꯗ ꯊꯕꯛ ꯁꯨꯕꯒꯤ ꯂꯩꯈꯤ ꯃꯔꯝ ꯑꯁꯤꯅ ꯃꯃꯥꯒ ꯃꯆꯟ ꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤꯗ ꯂꯩꯍꯧꯒꯅꯤ ꯈꯟꯕꯗ ꯍꯥꯏꯕ ꯉꯝꯗꯕꯅꯤ ꯃꯗꯨꯗꯒꯤ ꯔꯣꯕꯤꯟꯁꯨ ꯍꯟꯗꯛ ꯆꯠꯄꯁꯤꯗꯒꯤ ꯆꯠꯂꯔꯣꯏ ꯑꯗꯨꯅ ꯃꯃꯥꯗ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯔꯒꯤ ꯈꯜꯂꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯆꯥꯛꯁꯪꯗ ꯃꯆꯟ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯂꯒ ꯃꯃꯥꯅ ꯉꯥ ꯌꯥꯏꯔꯒ ꯂꯩꯔꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯔꯣꯕꯤꯟꯅ ꯏꯃꯥ ꯍꯌꯦꯡꯒꯤ ꯃꯊꯪꯁꯤ ꯏꯇꯥꯎ ꯋꯥꯡꯂꯦꯟꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯝ ꯀꯣꯏꯕ ꯆꯠꯂꯨꯒꯦ ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ ꯂꯩꯔꯛꯀꯗꯧꯕ ꯃꯥꯜꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯅꯪ ꯋꯥꯡꯂꯦꯟꯒꯗꯤ ꯈꯛ ꯃꯥꯟꯅꯒꯦ ꯈꯟꯒꯅꯨꯀꯣ ꯃꯈꯣꯏꯗꯤ ꯊꯕꯛ ꯁꯨꯗ꯭ꯔꯕꯁꯨ ꯇꯧꯒꯦꯇ ꯉꯝꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯟꯅꯗꯦꯗꯣ ꯑꯗꯨꯅ ꯅꯪ ꯃꯥꯒꯗꯤ ꯈꯛ ꯃꯥꯟꯅꯒꯅꯨ ꯍꯣꯏꯕ ꯏꯃꯥ ꯑꯩꯁꯨ ꯏꯃꯥꯒꯤ ꯑꯋꯥꯕꯗꯣ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯣ
ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯑꯩ ꯆꯠꯇꯕ ꯌꯥꯗ꯭ꯔꯤ ꯑꯗꯨꯒꯅꯦ ꯃꯇꯨꯡꯗꯗꯤ ꯁꯨꯡꯆꯠ ꯆꯠꯂꯔꯣꯏꯕ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯂꯣꯏ ꯏꯜꯂꯗꯧꯕꯅꯦꯕ ꯑꯗꯣ ꯏꯃꯥ ꯑꯩ ꯆꯠꯂꯨꯒꯦꯀꯣ ꯃꯗꯨꯗ ꯃꯃꯥꯅ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯆꯠꯂꯨꯔꯣ ꯑꯗꯨꯕꯨ ꯂꯝ ꯆꯠꯄ ꯍꯥꯏꯕꯁꯦ ꯂꯥꯏ ꯇꯤꯟ ꯑꯃꯗꯤ ꯃꯤ ꯐꯠꯇꯕ ꯊꯦꯡꯅꯔꯒꯗꯤ ꯈꯨꯗꯣꯡ ꯊꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯏꯕꯨꯡꯉꯣ ꯃꯃꯥꯅ ꯌꯥꯔꯛꯄ ꯑꯁꯤꯗ ꯔꯣꯕꯤꯟꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯗꯨꯅ ꯍꯣꯏ ꯏꯃꯥ ꯑꯗꯨꯕꯨ ꯏꯃꯥ ꯅꯨꯃꯤꯠ 4-5ꯅꯤꯗꯤ ꯂꯩꯔꯛꯀꯗꯕ ꯃꯥꯜꯂꯦ ꯏꯆꯟ ꯅꯪꯁꯨ ꯆꯥꯛ ꯂꯣꯏꯁꯜꯂꯣ ꯑꯩꯁꯨ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯄꯣꯠ ꯆꯩ ꯈꯔ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ ꯃꯇꯝ ꯑꯁꯤꯗ ꯃꯆꯟꯅꯨꯄꯤꯅ ꯐꯥꯒꯤ ꯇꯧꯔꯛꯏ ꯗꯗꯥ ꯂꯝ ꯈꯪꯗꯕꯗ ꯀꯣꯏꯕ ꯆꯠꯂꯨꯕꯗ ꯉꯧꯔꯤ ꯐꯩꯔꯤ ꯇꯧꯔꯒ ꯍꯜꯂꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯔꯕꯅꯤ ꯑꯗꯣ ꯗꯗꯥꯁꯨ ꯇꯨꯝꯕꯥꯗꯣ ꯆꯥꯛꯂꯒꯅꯦ ꯅꯃꯤꯡ ꯂꯣꯏꯅ ꯀꯥꯎꯔꯒ ꯉꯧꯔꯤ ꯐꯩꯔꯤ ꯑꯃꯨꯛ ꯍꯜꯂꯛꯆꯅꯤ ꯑꯁꯨꯝꯅ ꯕꯦꯝꯕꯦꯝꯅ ꯐꯥꯒꯤ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯤ ꯃꯈꯣꯏ ꯑꯅꯤ ꯉꯟꯇꯥ ꯂꯣꯏꯁꯤꯟꯅꯔꯤ ꯔꯣꯕꯤꯟꯁꯨ ꯂꯥꯏ ꯑꯃꯗꯤ ꯈꯣꯏꯔꯝꯂꯝꯂꯒ ꯊꯣꯔꯛꯂꯒ ꯋꯥꯡꯂꯦꯟ ꯈꯣꯏꯗ ꯂꯥꯛꯂꯤ ꯋꯥꯡꯂꯦꯟꯁꯨ ꯃꯥꯒꯤ ꯒꯥꯔꯤ ꯑꯆꯧꯕꯗꯣ ꯊꯧꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯒꯦꯔꯦꯖꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯆꯥꯅ ꯊꯛꯅꯅꯕ ꯐꯤꯔꯣꯜꯅꯆꯤꯡꯕ ꯃꯈꯣꯏꯒꯤ ꯆꯥꯅꯒꯗꯕꯁꯤꯡ ꯍꯥꯞꯆꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯕꯤꯟꯁꯨ ꯌꯧꯔꯛꯂꯤ ꯃꯍꯥꯛꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩꯈꯣꯏ ꯁꯥꯍꯦꯕ ꯍꯧꯗꯤ ꯍꯧꯒꯠꯂꯝꯃꯦꯗꯅ ꯑꯩꯗꯤ ꯅꯪꯒ ꯇꯨꯝꯕ ꯍꯧꯒꯠꯂꯝꯗ꯭ꯔꯕꯗꯤ ꯅꯈꯣꯡꯗꯨ ꯄꯥꯏꯔꯒ ꯏꯁꯤꯡꯗ ꯂꯨꯞꯀꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯑꯩꯁꯦ ꯌꯥꯔꯦ ꯁꯥꯍꯦꯕ ꯑꯩꯁꯨꯅꯦ ꯉꯁꯤꯗꯒꯤ ꯍꯥꯞꯆꯤꯟꯕ ꯌꯥꯕ ꯍꯥꯞꯆꯤꯜꯂꯤꯕꯅꯤ ꯅꯪꯁꯨ ꯕ꯭ꯂꯥꯡꯀꯦꯠ ꯑꯅꯤꯁꯤ ꯑꯝꯇꯗꯤ ꯍꯥꯞꯆꯤꯜꯂꯝꯃꯨꯗꯅ ꯑꯩ ꯏꯃꯥꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯈꯤꯒꯦ ꯑꯁꯨꯝꯅ ꯔꯣꯕꯤꯟꯁꯨ ꯒꯥꯔꯤꯗ ꯍꯥꯞꯆꯤꯟꯅꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯃ ꯁꯦꯝ ꯁꯥꯔꯤ ꯑꯁꯨꯝꯅ ꯒꯥꯔꯤꯗ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯍꯥꯞꯆꯤꯟꯅꯕ ꯍꯣꯠꯅꯔꯤ ꯋꯥꯡꯂꯦꯟꯁꯨ ꯃꯃꯥꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯂꯥꯏ ꯈꯨꯔꯨꯝꯂꯝꯂꯒ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯁꯨꯃꯥꯡꯗꯒꯤ ꯒꯥꯔꯤ ꯑꯗꯣ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯍꯦꯛ ꯆꯠꯀꯦ ꯇꯧꯕꯒ ꯋꯥꯡꯂꯦꯟꯒꯤ ꯃꯃꯥꯅ ꯀꯟꯅ ꯀꯧꯔꯛꯂꯤ ꯑꯗꯨꯒ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯂꯛꯂꯤ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏ ꯁꯦ ꯂꯪꯍꯨꯝ ꯑꯁꯦ ꯁꯤꯖꯜꯂꯨ ꯅꯈꯣꯏ ꯑꯅꯤꯅ ꯆꯠꯀꯗꯧꯔꯤꯕꯗꯣ ꯃꯤ ꯊꯣꯏꯅ ꯇꯥꯕꯁꯨ ꯅꯠꯇꯦ ꯃꯐꯝꯗꯣ ꯐꯖꯔꯕꯁꯨ ꯃꯤꯅ ꯈꯔ ꯍꯥꯏꯅꯕꯅꯤ ꯑꯗꯨꯅꯅꯦ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯔꯣꯕꯤꯟꯕꯨ ꯁꯅꯥꯇꯣꯝꯕꯤꯅ ꯂꯪꯍꯨꯝ ꯑꯅꯤ ꯑꯗꯣ ꯁꯤꯕꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯒꯥꯔꯤ ꯑꯗꯣ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯃꯐꯝ ꯑꯗꯣ ꯌꯧꯔꯛꯂꯤ ꯃꯐꯝ ꯑꯗꯣ ꯌꯧꯔꯛꯄꯗꯗꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1:30 ꯇꯥꯔꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯒꯥꯔꯗꯦꯟ ꯑꯗꯨꯒꯤ ꯒꯦꯠꯇ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯀꯨꯝꯊꯔꯛꯇꯨꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯤ ꯃꯗꯨꯗ ꯔꯣꯕꯤꯟꯅ ꯑꯁ ꯏꯇꯥꯎ ꯃꯐꯝꯁꯤꯗꯤ ꯃꯤꯅ ꯍꯥꯏꯅꯕꯗꯨ ꯆꯨꯝꯃꯤꯍꯩ ꯋꯥ ꯈꯨꯐꯖ ꯑꯃꯅꯤꯅ ꯐꯖꯗ꯭ꯔꯣ ꯅꯪꯗꯤ ꯃꯗꯨꯗ ꯋꯥꯡꯂꯦꯟꯁꯨ ꯁꯣꯔ ꯁꯥꯡꯅ ꯆꯤꯡꯁꯤꯜꯂꯒ इचिक चिकलगा लेबा यामना इंगदोबो माले अस कांदे ताव चंगब तौसी आसमना हायरगा गाड़ीदा अमु काखलकलगा मिथुंग संगतमना लेरिबा अनानबा लंबी अदुदा तम तमना थौजिलकली असम थौजिलकपना मखोयगी गाड़ी अदुना चाउतक तौबा पोट अमदा तकपदौना तौखी अदुमना तौरकपदुदा रोबिनना करिनो इता वांगलेना आइसु खंगदिने करी पोनो अमा तखिबदौना तौई कुमथरगा अमतंग येंगुसिदना असमना हायदुना कुमथरक्तुना येंगलुबददी करिसु लेरमदी असिगुम्बा मथोंग मरम खंगदना तौरकपसिदा मखोय अनिसु ngaktuna yenglei masigi matungdagi yum adugi sumang tana gari ato thaujilaklei gari adudagi kumtharaktuna yumdugi akoibato yengi wanglena asum jenglakpada yumdugi mathak thangba saruki thongnau adudagi kanagumba maru ikokokpa nupigi mawong manba amana mamai machet khajiktang cheptharaklaga wanglenda mesi khapchilaki maruda wanglena karinu he asumna haraduna ममित अमुक नोयरगा येंगलुबददी अमुक उखिद्रै मदुदा वांगलेना करिनु तौरिबसिबो थक्तना ngawrब जालो आइसिबो मरु कोपिगा पंगुदु उरक्लिबसिना उगे हारगना मसक मतौ फजबी नाम नाप लावबी ओइन उदरा मरु कोपि लेसाबिमु उरिसिबो हेरा आइगी मिछि अमा सिन्दबा यारोइदा महाना असुमना खंजरबसु रोबिनददी करिसु हाइदि रोबिनदु ngashaidagi wanglenbu कौरिबा जानी अदुबु वांगलेना वाखल तावरिङैदा ताहौद्रि मिकुप खरकी मतुंगदा वांगलेना वाखल तारकपगा मपा चानना रोबिनना इताव हाइदुना कन्ना लरokलमी मरुदा वांगलेना ओ करिनो अतु कन्ना लौसिललिबुदुना हा तबना कौबा यादब्रो नागा लोइना सगाइदौरे ननागता लैबा एंगोंदा अतु कन्ना कौरबदी अरापदा लैबा मिंगोददी तबना कौदुरिने हा युमदा लेहौरिबा अखोइगी इमागा दो तादना
ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯅ ꯆꯦꯜꯂꯛꯄ ꯇꯥꯔꯦꯅꯦ ꯅꯪꯕꯣ ꯃꯗꯨꯗ ꯔꯣꯕꯤꯟꯅ ꯀꯥꯛꯁꯤ ꯍꯠꯂꯒ ꯌꯥꯔꯦ ꯃꯤꯅꯥꯏ ꯃꯥꯟꯕ ꯀꯧꯕꯗꯤ ꯁꯨꯡꯇꯥ ꯇꯥꯗꯦ ꯀꯔꯥꯏ ꯋꯥꯈꯜꯗ ꯃꯪꯉꯤꯕꯅꯣ ꯍꯥ ꯀꯔꯤꯕꯨ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦꯕ ꯌꯥꯔꯦ ꯄꯣꯠꯁꯤꯡꯁꯦ ꯑꯃꯨꯛꯇ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯍꯣꯟꯖꯤꯜꯁꯤ ꯆꯥꯛ ꯂꯥꯝꯕꯅꯁꯨꯅꯦ ꯆꯈꯥꯎꯒꯁꯦ ꯂꯣꯏꯅꯅꯦ ꯅꯞꯁꯤꯟꯅꯔꯕ ꯃꯥꯜꯂꯦ ꯑꯃꯠꯇ ꯊꯣꯛꯅꯕ ꯇꯧꯁꯤ ꯒꯣꯔꯣꯡ ꯒꯔꯥꯡ ꯆꯈꯥꯎꯁꯦ ꯅꯣꯡ ꯈꯣꯡꯉꯤ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯣꯠꯁꯤꯡꯗꯣ ꯍꯣꯟꯖꯤꯜꯂꯤ ꯃꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯃꯤꯊꯨꯡꯁꯪ ꯑꯗꯣ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇꯅ ꯆꯥꯛꯁꯪ ꯁ꯭ꯇꯣꯔ ꯔꯨꯝ ꯑꯃꯗꯤ ꯑꯆꯧꯕ ꯄꯦꯟꯇꯤꯡ ꯔꯨꯝ ꯑꯃꯁꯨ ꯂꯩꯔꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇꯅ ꯃꯈꯣꯏꯅ ꯇꯨꯝꯒꯗꯧꯔꯤꯕ ꯕꯦꯗꯔꯨꯝꯒ ꯂꯣꯏꯅꯅ ꯕꯥꯠꯔꯨꯝ ꯇꯣꯏꯂꯦꯠ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯆꯠꯂꯗꯨꯅ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯑꯗꯨꯕꯨ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯎꯔꯦ ꯌꯥꯝꯅ ꯆꯥꯎꯕ ꯀꯥ ꯑꯃ ꯁꯣ ꯑꯆꯧꯕ ꯑꯃ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯔꯣꯕꯤꯟꯅ ꯍꯩꯁ ꯃꯁꯤꯗꯤ ꯀꯔꯤꯅꯣꯍꯦ ꯑꯁꯨꯛ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕꯁꯤꯕꯨ ꯁꯅꯥ ꯂꯨꯄꯥꯒ ꯑꯣꯏꯔꯕꯖꯥꯠꯂꯣ ꯃꯁꯤꯒꯤ ꯁꯣꯁꯤꯗꯤ ꯑꯩꯒꯤ ꯈꯨꯡꯎꯞꯁꯤꯃꯨꯛ ꯆꯥꯎꯏꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯆꯥꯎꯕꯅꯤ ꯃꯗꯨꯗ ꯔꯣꯕꯤꯟꯅ ꯍꯥ ꯀꯩꯅꯣ ꯏꯇꯥꯎ ꯋꯥꯡꯂꯦꯟ ꯅꯨꯄꯤꯒꯤ ꯃꯈꯣꯜ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯇꯥꯈꯤꯕꯗꯨꯕꯣ ꯃꯗꯨꯗ ꯋꯥꯡꯂꯦꯟꯅ ꯀꯔꯤꯅꯣ ꯅꯪ ꯑꯃ ꯏꯕꯣ ꯅꯆꯥ ꯁꯦꯟꯖꯥꯟꯅꯔꯗꯅ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ ꯂꯥꯎ ꯀꯥꯟꯗꯦꯁꯦ ꯆꯥꯛ ꯀꯠꯊꯣꯛꯂꯒꯅꯦ ꯀꯣꯟꯅ ꯌꯦꯡꯉꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯆꯠꯈꯤꯕꯗꯨ ꯑꯆꯧꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯈꯣꯏ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯍꯨꯝꯅ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯔꯨ ꯀꯣꯛꯄꯤ ꯑꯃꯅ ꯑꯁ ꯑꯩꯗꯤ ꯈꯔ ꯋꯥꯡꯕꯁꯦ ꯌꯥꯝ ꯉꯥꯎꯖꯩꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯒꯤ ꯁꯝꯁꯤꯗꯪꯒ ꯌꯥꯎꯔꯝꯂꯕꯗꯤꯅꯦ ꯈꯪꯒꯗꯧꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯅꯤꯗꯨꯅ ꯅꯁꯛ ꯃꯇꯥꯗꯨꯒ ꯅꯨꯄꯥ ꯎꯕꯅ ꯌꯥꯗ꯭ꯔꯤꯕ ꯅꯁꯝꯅꯦꯅ ꯑꯃꯠꯇꯁꯨ ꯍꯧꯗꯤ ꯅꯨꯄꯥ ꯆꯣꯞꯄꯤ ꯍꯥꯏꯁꯤꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯃꯔꯨ ꯀꯣꯛꯄꯤ ꯑꯗꯨꯅ ꯆꯣꯡꯁꯤꯟꯗꯨꯅ ꯐꯨꯅꯕ ꯍꯧꯔꯛꯂꯤ ꯅꯨꯄꯤ ꯑꯃꯅ ꯃꯔꯨ ꯀꯣꯛꯄꯤ ꯑꯗꯨꯒꯤ ꯈꯗꯥꯡꯗ ꯀꯤꯟꯅ ꯊꯤꯟꯕꯗ ꯃꯥꯒꯤ ꯃꯌꯥꯗꯤ ꯀꯦꯜꯂꯛꯂꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯔꯨ ꯀꯣꯛꯄꯤꯗꯣ ꯀꯞꯂꯛꯂꯤ ꯁꯝ ꯌꯥꯎꯗ꯭ꯔꯤꯉꯩ ꯃꯊꯛ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯃꯌꯥ ꯇꯦꯛꯂꯦ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯅ ꯅꯣꯛꯁꯤꯜꯂꯒ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯆꯠꯈ꯭ꯔꯤ ꯃꯗꯨꯗ ꯃꯔꯨ ꯀꯣꯛꯄꯤ ꯑꯗꯨꯁꯨ ꯀꯞꯅ ꯏꯟꯅꯔꯛꯈ꯭ꯔꯤ ꯁꯣꯝꯗꯅ ꯋꯥꯡꯂꯦꯟꯒ ꯔꯣꯕꯤꯟꯒꯁꯨ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯇꯨꯅ ꯆꯥꯛ ꯊꯣꯡꯒꯅꯕ ꯁꯦꯝ ꯁꯥꯔꯤ ꯑꯃꯅ ꯆꯥꯛ ꯊꯣꯡꯕ ꯑꯃꯅ ꯌꯦꯟꯁꯥꯡ ꯁꯦꯝꯕ ꯇꯧꯗꯨꯅ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯂꯥꯛꯅꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯗꯣ ꯆꯥꯛꯁꯪꯒꯤ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗꯒꯤ ꯃꯈꯣꯏ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯃꯤꯊꯨꯡꯁꯪ ꯑꯗꯨꯗ ꯂꯩꯕ ꯊꯋꯥꯏ ꯐꯥꯏꯕꯣꯛ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯃꯔꯨ ꯀꯣꯛꯄꯤ ꯑꯃ ꯌꯥꯎꯏ ꯃꯥꯗꯤ ꯅꯨꯄꯥꯗ ꯈꯔ ꯃꯤꯇꯥꯒꯜꯂꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯇꯝꯕ ꯅꯨꯄꯥꯅꯤꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕꯖꯥꯠꯂꯣ ꯀꯔꯤꯝꯇ ꯀꯤꯗꯕ ꯃꯥꯜꯂꯤꯃꯤ ꯃꯗꯨꯗ ꯃꯔꯨ ꯀꯣꯛꯄꯤ ꯑꯗꯨꯅ ꯑꯩꯗꯤ ꯇꯝꯅꯗꯧꯕꯕꯨ ꯄꯥꯝꯃꯨꯔꯦꯗ ꯃꯁꯛꯁꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕ ꯃꯗꯨꯗ ꯑꯃꯨꯛ ꯌꯥꯏꯃꯅ ꯅꯪꯗꯤ ꯄꯥꯝꯃꯨꯅꯤ ꯅꯨꯄꯥ ꯂꯥꯏ ꯑꯃ ꯌꯥꯎꯅ ꯄꯥꯝꯃꯤꯗꯀꯣ ꯅꯪꯁꯦ ꯍꯣ ꯏꯕꯦꯝꯃ ꯂꯥꯏ ꯑꯃ ꯌꯥꯎꯅ ꯄꯥꯝꯕ ꯅꯠꯇꯦ ꯕꯨꯠ ꯑꯃ ꯌꯥꯎꯅ ꯄꯥꯝꯕꯅꯤ ꯑꯁ ꯈꯪꯗꯦꯗ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯨꯏꯌꯦꯕ ꯃꯇꯝ ꯑꯗꯨꯗ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯅꯈꯣꯏ ꯑꯅꯤꯅꯦ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯂꯩꯀꯣ ꯈꯪꯒꯅꯤ ꯃꯁꯤꯒꯤ ꯑꯅꯤꯁꯤ ꯉꯁꯤꯗꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯂꯥꯛꯅꯒꯦ ꯌꯦꯡꯉꯨꯀꯣ ꯇꯝꯅꯒꯦꯕ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯑꯃꯨꯕ ꯃꯩꯈꯨ ꯑꯣꯏꯅ ꯑꯣꯜꯂꯒ ꯆꯥꯛꯁꯪꯂꯣꯝꯗ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯋꯥꯡꯂꯦꯟꯒ ꯔꯣꯕꯤꯟꯒꯁꯨ ꯆꯥꯛ ꯂꯣꯏꯔꯒ ꯆꯥꯅꯅꯕ ꯆꯥꯛ ꯊꯤꯔꯗꯨꯅ ꯊꯥꯡꯗꯣꯔꯛꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯅꯅꯕ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯇꯣ ꯆꯥꯔꯤ ꯑꯁꯨꯝ ꯆꯥꯔꯛꯄꯗ ꯔꯣꯕꯤꯟꯅ ꯌꯦꯟꯁꯥꯡ ꯌꯥꯎꯗ꯭ꯔꯤ ꯍꯥꯞꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯌꯦꯟꯁꯥꯡ ꯑꯗꯣ ꯇꯦꯡꯀꯣꯠ ꯑꯃꯗ ꯈꯔ ꯍꯥꯞꯂꯗꯨꯅ ꯆꯥꯛ ꯆꯥꯐꯝꯗ ꯑꯃꯨꯛ ꯂꯥꯛꯄꯗꯗꯤ ꯃꯥꯒꯤ ꯆꯥꯛ ꯑꯗꯣ ꯑꯃ ꯐꯥꯎꯕ ꯌꯥꯎꯔꯝꯗ꯭ꯔꯤ ꯀꯔꯤꯅꯣꯍꯦ ꯏꯇꯥꯎ ꯅꯪꯗꯤ ꯑꯩꯒꯤ ꯆꯥꯛ ꯀꯥꯁꯤ ꯂꯨꯅ ꯆꯥꯊꯣꯛꯂꯕꯣꯏꯔꯦ ꯅꯠꯇꯦ ꯄꯨꯈꯝꯒꯥꯁꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯈꯩ ꯆꯥꯏ ꯋꯥꯅꯤ ꯐꯦꯡꯒꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯔꯤꯕ ꯍꯥ ꯑꯁꯨꯝꯅ ꯔꯣꯕꯤꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯡꯂꯦꯟꯅ ꯃꯥꯒꯤ ꯆꯥꯛꯇꯤ ꯃꯥꯅ ꯂꯣꯏꯅ ꯆꯥꯔꯒ ꯑꯩ ꯌꯥꯎꯒꯦꯗꯦꯀꯣ ꯑꯩꯒꯤ ꯁꯔꯨꯛꯁꯤ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ ꯀꯔꯟ ꯇꯥꯔꯛꯀꯅꯨ ꯆꯥꯛꯇꯨ ꯐꯖꯅ ꯆꯥꯎ ꯑꯁꯨꯝꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯔꯣꯕꯤꯟꯗꯨ ꯉꯛꯇꯤ ꯉꯛꯏ ꯑꯗꯨꯕꯨ ꯋꯥꯡꯂꯦꯟꯅ ꯐꯥꯒꯤ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯀꯌా ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯛ ꯑꯃꯨꯛ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯥꯞꯂꯒ ꯄꯨꯊꯣꯛꯄꯗꯗꯤ ꯉꯁꯥꯏ ꯌꯥꯍꯧꯗꯕ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯣ ꯑꯃꯨꯛ ꯌꯥꯎꯔꯝꯂꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯣꯕꯤꯟꯗꯣ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯂꯤ ꯏꯇꯥꯎ ꯑꯩꯒꯤ ꯆꯥꯛꯁꯤ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤꯅꯣ ꯑꯃꯨꯛ ꯌꯥꯎꯔꯝꯂꯤꯕꯁꯤꯅ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯍꯟꯗꯛꯇꯤ ꯋꯥꯡꯂꯦꯟꯁꯨ ꯃꯥꯅ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯃꯍꯥꯛꯁꯨ ꯉꯛꯂꯤ
ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯅꯣ ꯑꯃꯗꯤ ꯇꯧꯔꯦꯁꯦ ꯍꯥꯏꯅꯗꯨꯅ ꯆꯥꯛ ꯑꯗꯨ ꯊꯨꯅ ꯆꯥꯕ ꯂꯣꯏꯁꯤꯟꯗꯨꯅ ꯀꯣꯜꯁꯤꯡ ꯑꯗꯨ ꯐꯦꯡꯗꯣꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯆꯪꯂꯛꯂꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯥꯒꯤ ꯐꯣꯟ ꯌꯦꯡꯗꯨꯅ ꯂꯩꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯡꯂꯦꯟꯗꯨ ꯇꯣꯏꯂꯦꯠ ꯆꯪꯅꯤꯡꯉꯦ ꯍꯥꯏꯔꯗꯨꯅ ꯊꯪꯅꯕ ꯀꯥꯗ ꯂꯩꯔꯤꯕ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯆꯪꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖꯒꯦ ꯍꯥꯏꯗꯨꯅ ꯕꯥꯠꯔꯨꯝꯗ ꯆꯪꯗꯨꯅ ꯏꯔꯨꯖꯔꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤ ꯏꯁꯤꯡ ꯍꯩꯊꯔꯛꯄꯤꯗꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯄꯗꯨꯗ ꯌꯥꯎꯕꯤꯔꯛꯏ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯋꯥꯡꯂꯦꯟꯁꯨ ꯏꯈꯪ ꯈꯪꯅꯗꯨꯅ ꯐꯠ ꯆꯦꯟꯊꯣꯔꯛꯄꯗꯗꯤ ꯃꯨꯁꯤꯟ ꯃꯨꯕ ꯃꯈꯨꯠ ꯑꯃꯅ ꯃꯁꯥ ꯁꯦꯡꯗꯣꯛꯄꯤꯔꯤꯕꯗꯣ ꯍꯦꯛ ꯎꯔꯨꯔꯤ ꯃꯗꯨꯗꯒꯤ ꯋꯥꯡꯂꯦꯟ ꯑꯗꯣ ꯃꯥꯒꯤ ꯃꯐꯤꯒꯥꯗꯣ ꯐꯖꯅ ꯁꯦꯠꯆꯤꯟꯕ ꯅꯪꯗꯕ ꯃꯈꯩ ꯕꯥꯠꯔꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯗ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡꯖꯤꯟ ꯌꯧꯔꯛꯄꯗ ꯇꯨꯡꯗꯒꯤ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯗꯕ ꯑꯃꯅ ꯌꯦꯜꯂꯛꯈꯤ ꯃꯗꯨꯗꯒꯤ ꯋꯥꯡꯂꯦꯟꯗꯣ ꯍꯣ ꯕꯨꯠꯅ ꯃꯤ ꯐꯥꯔꯦ ꯐꯨꯔꯤꯠꯇ ꯌꯥꯜꯂꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯎꯕꯗꯨ ꯔꯣꯕꯤꯟꯁꯨ ꯇꯥꯔꯗꯨꯅ ꯕꯥꯠꯔꯨꯝꯗ ꯍꯣꯕꯦ ꯆꯦꯟꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯎꯔꯤ ꯋꯥꯡꯂꯦꯟꯒꯤ ꯐꯨꯔꯤꯠ ꯑꯗꯣ ꯕꯥꯠꯔꯨꯝꯒꯤ ꯄꯣꯅꯥ ꯑꯗꯨꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯐꯤ ꯃꯔꯣꯜꯒ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗ ꯔꯣꯕꯤꯟꯗꯤ ꯅꯣꯛꯄꯗ ꯂꯩꯕꯥꯛꯇꯒ ꯊꯔꯣ ꯑꯣꯟꯕ ꯃꯈꯩ ꯅꯣꯛꯂꯤ ꯑꯗꯨꯕु ꯋꯥꯡꯂꯦꯟꯗꯤ ꯀꯤꯈꯤꯕꯅ ꯃꯃꯤꯠꯀ ꯎꯏꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯥꯎꯔꯤ ꯃꯁꯤꯗꯒꯤꯗꯤ ꯔꯣꯕꯤꯟꯅ ꯋꯥꯡꯂꯦꯟꯒꯤ ꯄꯜꯂꯤꯕ ꯐꯨꯔꯤꯠ ꯑꯗꯣ ꯂꯧꯊꯣꯛꯂꯒ ꯑꯁ ꯏꯇꯥꯎ ꯑꯩꯗꯤ ꯀꯔꯤ ꯇꯧꯕ꯭ꯔꯅꯣ ꯍꯥꯏꯅ ꯄꯥꯈꯠꯂꯨꯔꯦ ꯑꯗꯨꯒꯗꯤ ꯅꯪꯗꯤ ꯑꯁꯤꯗ ꯊꯣꯡꯒꯤ ꯄꯣꯅꯥ ꯑꯁꯤꯗ ꯄꯜꯂꯒ ꯚꯥꯞ ꯐꯔꯒ ꯕꯨꯠ ꯊꯣꯛꯂꯦ ꯍꯥꯏꯕꯗꯣ ꯇꯧꯔꯒ ꯂꯩꯔꯝꯃꯤꯅꯦ ꯍꯥ ꯑꯦ ꯀꯞꯁꯨ ꯀꯞꯄꯨꯔ ꯃꯥꯜꯂꯤꯅꯦ ꯍꯥ ꯃꯃꯤꯠꯀꯥꯁꯤ ꯃꯄꯤꯒ ꯇꯥꯔꯗꯅ ꯍꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯅꯣꯛꯂꯤ ꯁꯣꯝꯗꯅ ꯋꯥꯡꯂꯦꯟ ꯑꯗꯣ ꯃꯤꯍꯨꯟ ꯀꯟꯅ ꯆꯣꯡꯕ ꯂꯦꯞꯇ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯕꯤꯟꯅ ꯅꯠꯇꯦ ꯀꯃꯥꯏ ꯇꯧꯔꯤꯅꯣꯕ ꯏꯇꯥꯎ ꯅꯪꯒꯤꯁꯤꯕꯣ ꯄꯨꯔꯥ ꯕꯦꯔꯥꯅꯤꯍꯦ ꯅꯪꯁꯤꯗꯤ ꯃꯗꯨꯗ ꯋꯥꯡꯂꯦꯟꯅ ꯑꯁ ꯏꯇꯥꯎ ꯅꯪꯅ ꯈꯪꯒ ꯇꯧꯔꯤꯅꯤ ꯑꯩꯅ ꯇꯣꯏꯂꯦꯠꯇꯒꯤ ꯊꯣꯔꯛꯂꯒ ꯕꯥꯠꯔꯨꯝꯗ ꯏꯔꯨꯖꯔꯤꯉꯩꯗ ꯁꯦꯕꯥ ꯌꯥꯝꯅ ꯐꯕ ꯕꯨꯠ ꯑꯃꯅ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯑꯒ ꯑꯩꯁꯤ ꯏꯁꯤꯡ ꯍꯩꯊꯔꯒ ꯏꯔꯨꯖꯔꯒ ꯂꯩꯔꯝꯃꯤꯕꯅꯦꯃꯤ ꯑꯩꯅ ꯇꯨꯡ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯎꯔꯦꯗꯅ ꯈꯪꯗꯅ ꯑꯗꯨꯃꯛ ꯆꯦꯟꯊꯣꯔꯛꯑꯦ ꯑꯗꯨꯅꯤꯁꯦ ꯐꯨꯔꯤꯠ ꯄꯜꯂꯤꯗꯣ ꯃꯗꯨꯗ ꯔꯣꯕꯤꯟꯅ ꯃꯤ ꯑꯇꯩꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯕ ꯆꯠꯂꯥ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯝꯂꯒ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯀꯗꯕꯅꯤꯅ ꯑꯀꯣꯏꯕꯁꯨ ꯆꯠꯇꯨꯅ ꯌꯦꯡꯂꯒ ꯐꯣꯇꯣꯁꯨ ꯀꯥꯞꯂꯨꯒꯗꯕꯅꯤ나 ꯑꯩꯈꯣꯏ ꯑꯅꯤ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯇꯨꯝꯂꯁꯤ ꯍꯥꯏꯅꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯅꯈ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃ ꯀꯥ ꯑꯗꯨꯗ ꯄꯥꯏꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯑꯣꯟꯊꯣꯔꯛꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯝꯂꯤꯕꯗꯨ ꯎꯕꯗ ꯂꯨꯀꯣꯛꯄꯤ ꯑꯗꯨꯅ ꯏꯆꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯌꯦ ꯍꯧꯒꯠꯂꯒ ꯑꯣꯏꯅ ꯇꯝꯗꯔꯁꯤꯕ ꯑꯁ ꯃꯁꯛꯁꯦ ꯐꯖꯩ ꯍꯥꯏꯕ ꯌꯥꯝꯅ ꯉꯥꯎꯖꯩꯗ ꯑꯩꯗꯤ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯇꯨꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯌꯥꯏꯃ ꯑꯗꯨꯅ ꯍꯦ ꯇꯥꯏꯟꯗꯦꯀꯣ ꯍꯩꯔꯥꯡꯂꯤꯉꯩꯗ ꯌꯨꯔꯥꯡꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯀꯥꯟꯗꯦꯁꯦ ꯃꯈꯣꯡ ꯑꯅꯤꯁꯦ ꯇꯥꯞ ꯄꯥꯏꯔꯒ ꯍꯦꯛꯇ ꯁ꯭ꯔꯣ ꯆꯤꯡꯂꯒ ꯄꯨꯁꯤ ꯃꯗꯨꯗ ꯑꯇꯣꯝꯕꯤ ꯃꯔꯨ ꯀꯣꯛꯄꯤ ꯑꯗꯨꯅ ꯅꯈꯣꯏ ꯌꯥꯝꯅ ꯀꯤꯍꯟꯅꯤꯡꯉꯗꯤ ꯑꯩ ꯇꯧꯒꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯋꯥꯡꯂꯦꯟꯒꯤ ꯃꯈꯣꯡꯗ ꯇꯥꯞ ꯄꯥꯏꯔꯨꯕꯗꯗꯤ ꯃꯥꯒꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯂꯥꯞꯅ ꯄꯥꯏꯊꯣꯛꯂꯒ ꯐꯛꯂꯥꯡꯗ ꯌꯩꯁꯤꯟꯗꯨꯅ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯔꯨ ꯀꯣꯛꯄꯤ ꯑꯗꯨꯅ ꯍꯣꯏ ꯃꯍꯥꯏ ꯁꯤꯔꯦ ꯃꯥꯏꯒꯁꯦ ꯃꯇꯪ ꯄꯣꯝꯃꯤ ꯁꯛꯀꯥꯁꯦ ꯌꯣꯠꯀꯧꯇ ꯅꯦꯛꯈꯥꯏꯕ ꯃꯥꯜꯂꯝꯃꯤ ꯃꯗꯨꯗ ꯃꯆꯦ ꯑꯍꯨꯝ ꯑꯗꯨꯅ ꯍꯥꯏꯁ ꯉꯥꯏꯈꯣ ꯃꯈꯣꯏ ꯑꯅꯤꯁꯦ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔ ꯁꯤꯖꯤꯟꯅꯕ ꯃꯥꯜꯂꯤ ꯑꯃꯨꯛꯇ ꯐꯖꯅ ꯌꯦꯡꯊꯣꯛꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯎꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯂꯪꯍꯨꯝ ꯑꯗꯨ ꯃꯁꯤ ꯎꯕꯗ ꯑꯇꯣꯝꯕꯤ ꯂꯨꯀꯣꯛꯄꯤ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯤꯅꯤ ꯉꯁꯥꯏ ꯕꯥꯠꯔꯨꯝꯗ ꯑꯩꯅ ꯇꯝꯅꯕꯗꯁꯨꯅꯦ ꯇꯞꯅ ꯅꯥꯜꯂꯨꯕꯗ ꯏꯁꯥꯗ ꯃꯩꯅ ꯆꯤꯡꯕꯗꯧꯅ ꯇꯧꯔꯛꯂꯦꯗꯅ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯑꯗꯨꯝ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯆꯦ ꯑꯅꯤꯗꯨꯅ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇ ꯀꯛꯁꯤꯍꯠꯂꯤ ꯃꯗꯨꯗ ꯑꯇꯣꯝꯕꯤꯗꯨꯅ ꯑꯩꯗꯤ ꯑꯩꯒꯤ ꯋꯥꯈꯜꯅꯔꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯗꯨꯗ ꯌꯥꯏꯃ ꯑꯗꯨꯅ ꯑꯃꯨꯛ ꯈꯟꯅꯤꯌꯦ ꯅꯪꯗꯤ ꯅꯨꯄꯥꯗꯅꯦ ꯏꯔꯥꯡ ꯇꯧꯅꯕ ꯍꯣꯠꯅꯔꯤꯉꯩꯗꯅꯦ ꯃꯆꯦ ꯑꯍꯟ ꯑꯗꯨꯅ ꯑꯃꯨꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯈꯣꯏ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯌꯥꯝꯅ ꯐꯠꯇꯕꯅꯤ ꯃꯈꯣꯏꯅꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝꯕु ꯃꯤꯔꯥꯟ ꯂꯝꯕꯥ ꯑꯣꯏꯅ ꯑꯣꯏꯍꯜꯂꯝꯂꯤꯕꯁꯤ ꯃꯁꯤ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯀꯥꯎꯔꯤꯕꯅꯣ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯑꯄꯨꯟꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯍꯥꯠꯀꯅꯤ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗꯗꯤ ꯃꯈꯣꯜ ꯑꯁꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯪꯑꯣꯏ ꯍꯥꯋꯣꯏ ꯇꯥꯔꯛꯂꯝꯃꯤ
ꯃꯗꯨꯒꯤ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯥ ꯑꯗꯣ ꯎꯔꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯅ ꯌꯣꯝꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯏꯇꯥꯎ ꯋꯥꯡꯂꯦꯟ, ꯅꯪꯒꯤ ꯈꯨꯗꯥꯡꯗ ꯎꯔꯤ ꯑꯃ ꯀꯟꯅ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯔꯦꯅꯦ꯫ ꯏꯇꯥꯎ, ꯑꯩꯒꯤꯗ ꯅꯠꯇꯦ, ꯅꯪꯒꯤꯁꯨꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯎꯔꯤ ꯑꯗꯣ ꯊꯗꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯃꯁꯥꯗ ꯌꯦꯠꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯂꯧꯊꯣꯛꯂꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯟꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯩ ꯑꯄꯨꯝꯕꯁꯨ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯝꯕꯅ ꯀꯔꯤ ꯑꯃꯠꯇ ꯎꯅꯗ꯭ꯔꯤ꯫ ꯏꯇꯥꯎ, ꯅꯪ ꯑꯩꯒꯤ ꯐꯨꯔꯤꯠꯁꯦ ꯀꯟꯅ ꯑꯗꯨꯝ ꯄꯥꯏꯌꯨꯀꯣ, ꯊꯥꯗꯣꯛꯀꯅꯨ꯫ ꯑꯩ ꯐꯣꯟ ꯐ꯭ꯂꯥꯁ ꯊꯥꯜꯂꯒꯅꯦ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯂꯣꯝꯗ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯂꯤꯉꯩꯗ ꯃꯅꯤꯡ ꯊꯪꯕꯗ ꯔꯣꯕꯤꯟꯗꯣ ꯃꯥꯒꯤ ꯐꯨꯔꯤꯠꯇꯨ ꯄꯥꯏꯔꯒ ꯌꯥꯝꯅ ꯀꯟꯅ ꯑꯃꯝꯕ ꯑꯃꯗ ꯐꯠ ꯆꯤꯡꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯋꯥꯡꯂꯦꯟ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯗꯨꯅ ꯏꯇꯥꯎ, ꯏꯇꯥꯎ, ꯔꯣꯕꯤꯟ, ꯔꯣꯕꯤꯟ ꯍꯥꯏꯗꯨꯅ ꯀꯧꯔꯗꯨꯅ ꯃꯥꯒꯤ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯑꯗꯣ ꯊꯥꯜꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯔꯣꯕꯤꯟ ꯑꯗꯨ ꯎꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯅꯤꯡ ꯊꯪꯕ ꯀꯥ ꯑꯃꯗꯒꯤ ꯔꯣꯕꯤꯟꯅ ꯍꯧꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯈꯔꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯋꯥꯡꯂꯦꯟꯁꯨ ꯀꯥ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯏꯇꯥꯎ, ꯏꯇꯥꯎ ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯂꯤꯉꯩꯗ ꯋꯥꯡꯂꯦꯟꯒꯤ ꯇꯨꯡꯗꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯍꯥꯠꯂꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯡꯂꯦꯟꯒꯤ ꯃꯉꯛ ꯑꯗꯣ ꯃꯦꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯄꯥꯏꯕ ꯁꯣꯛꯄ ꯉꯝꯂꯤꯕꯁꯤ ꯉꯁꯥꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯠꯇ ꯂꯪꯍꯨꯝ ꯑꯗꯣ ꯎꯔꯤ ꯋꯥꯔꯤ ꯑꯣꯏꯅ ꯎꯍꯜꯂꯒ ꯊꯗꯠꯍꯟꯈꯤꯕꯗꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯉꯛ ꯃꯦꯠꯂꯛꯄ ꯑꯗꯨꯗ ꯋꯥꯡꯂꯦꯟꯁꯨ ꯇꯨꯡ ꯍꯜꯂꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯂꯣꯡꯅ ꯇꯥꯗꯨꯅ ꯃꯀꯣꯛ ꯑꯗꯣ ꯌꯩꯁꯤꯟꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯔꯣꯕꯤꯟꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯛꯂꯒ ꯀꯥ ꯑꯃꯒꯤ ꯀꯥꯆꯤꯟꯗ ꯐꯣꯟ ꯐ꯭ꯂꯥꯁ ꯑꯗꯨ ꯊꯥꯜꯂꯒ ꯌꯥꯝꯅ ꯀꯤꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯟꯅꯕ ꯋꯥꯡꯂꯦꯟꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯋꯥꯡꯂꯦꯟꯕꯨ ꯊꯤꯔꯨꯔꯒꯦ ꯈꯟꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯃꯥꯒꯤ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯑꯗꯨꯁꯨ ꯃꯨꯠꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯔꯣꯕꯤꯟꯗꯨ ꯀꯤꯕ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯁꯨ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯃꯩ ꯉꯥꯜꯍꯟꯕ ꯌꯥꯕ ꯀꯔꯤꯒꯨ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯃꯥꯔꯒ ꯊꯤꯔꯛꯄꯗ ꯇꯦꯕꯜ ꯑꯃꯒꯤ ꯃꯊꯛꯇ ꯀꯦꯟꯗꯜ ꯑꯃꯒ ꯃꯩꯈꯦꯠ ꯑꯃꯒ ꯂꯩꯔꯤꯕꯗꯣ ꯊꯦꯡꯅꯔꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯅ ꯀꯦꯟꯗꯜ ꯑꯗꯣ ꯆꯨꯈꯠꯇꯨꯅ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯎꯔꯤ꯫ ꯀꯥ ꯑꯗꯨꯗ ꯐꯖꯔꯕ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯌꯦꯛꯂꯒ ꯂꯩꯔꯤꯕꯗꯣ꯫ ꯃꯥꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯍꯨꯝꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯑꯃ ꯂꯩꯔꯤꯕꯗꯨꯁꯨ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄꯗ ꯎꯔꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯇꯨꯡꯗ ꯀꯅꯥꯅꯣ ꯑꯃ ꯂꯩꯕꯒꯤ ꯁꯥꯃꯤꯜ ꯐꯪꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯔꯣꯕꯤꯟꯁꯨ ꯃꯅꯤꯡꯗ ꯇꯞꯅ ꯇꯞꯅ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯇꯨꯡꯗ ꯃꯃꯥꯏ ꯃꯃꯤꯠ ꯃꯁꯝꯅ ꯀꯨꯞꯁꯤꯟꯗꯨꯅ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯂꯦꯞꯂꯤꯕꯗꯣ ꯎꯕꯗ ꯔꯣꯕꯤꯟꯗꯣ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ꯫ ꯅꯨꯄꯤ ꯑꯗꯣ ꯑꯁꯨꯝ ꯅꯣꯟꯊꯔꯒ ꯂꯩꯔꯝꯕꯗꯒꯤ ꯐꯠ ꯅꯣꯡꯈꯠꯂꯛꯇꯨꯅ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯃꯈꯨꯠ ꯑꯅꯤꯗꯨ ꯊꯥꯡꯒꯠꯂꯒ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯅꯨꯄꯤꯗꯨ ꯔꯣꯕꯤꯟꯒꯤ ꯃꯅꯥꯛ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯔꯣꯕꯤꯟ ꯀꯤꯗꯨꯅ ꯃꯥꯁꯨ ꯃꯃꯤꯠ ꯑꯗꯣ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯀꯟꯅ ꯂꯥꯎꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯅ ꯀꯨꯏꯅ ꯂꯥꯎꯅꯔꯕ ꯃꯇꯨꯡ ꯔꯣꯕꯤꯟꯗꯨ ꯋꯥꯔꯗꯨꯅ ꯂꯥꯎꯕꯗꯨ ꯂꯦꯞꯇꯨꯅ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯤꯡꯊꯣꯛꯂꯒ ꯑꯗꯨꯃꯛ ꯂꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯅ? ꯑꯁꯨꯛ ꯀꯨꯏꯅ ꯂꯥꯎꯔꯤꯕꯁꯤꯅ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯕꯥꯛ ꯑꯅꯤꯗꯣ ꯔꯣꯕꯤꯟꯅ ꯄꯥꯏꯔꯤꯕ ꯀꯦꯟꯗꯜ ꯑꯗꯨꯅ ꯆꯨꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯔꯣꯕꯤꯟꯗꯣ ꯀꯟꯅ ꯅꯣꯛꯈꯠꯂꯛꯂꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯁꯤ ꯅꯨꯄꯥ ꯃꯆꯥꯁꯤ ꯕꯨꯠꯀ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯣꯕꯤꯟꯒꯤ ꯈꯖꯥꯏꯗ ꯍꯥꯏꯖꯤꯟꯗꯨꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯉꯧꯔꯤ ꯐꯩꯔꯤ ꯀꯥꯔꯨꯗꯒꯤ ꯑꯃꯨꯛ ꯔꯣꯕꯤꯟꯗꯣ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯄꯨꯡꯁꯨ ꯑꯍꯤꯡꯒꯤ 12:30 ꯇꯥꯁꯤꯜꯂꯛꯂꯤ꯫ ꯔꯣꯕꯤꯟꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯋꯥꯡꯂꯦꯟꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯊꯦꯡꯅꯔꯤ꯫ ꯃꯗꯨꯗꯒꯤ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯋꯥꯡꯂꯦꯟ, ꯋꯥꯡꯂꯦꯟ, ꯏꯇꯥꯎ ꯁꯦ ꯍꯧꯒꯠꯂꯣꯁꯦ, ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯅꯕ ꯇꯧꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕ ꯇꯧꯔꯤ꯫ ꯋꯥꯡꯂꯦꯟꯁꯨ ꯃꯇꯥꯡ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ꯫ ꯃꯗꯨꯗꯒꯤ ꯋꯥꯡꯂꯦꯟꯅ ꯏꯇꯥꯎ, ꯌꯨꯝꯗꯔ ꯄꯨꯂꯤꯁꯇꯔ ꯑꯃ ꯄꯥꯎ ꯄꯤꯅꯅꯕ ꯇꯧꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯉꯁꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯕꯤꯟꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯀꯣꯜ ꯇꯧꯒꯦ ꯇꯧꯕꯗꯗꯤ ꯃꯩ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯤ, ꯑꯣꯐ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯁ ꯏꯇꯥꯎ, ꯑꯩꯒꯤ ꯐꯣꯟꯁꯦ ꯑꯣꯐ ꯇꯥꯔꯝꯂꯦ, ꯅꯪꯒꯤ ꯐꯣꯟꯗꯤ?
matam masida wanglenna magi phone ado makhutta pairamdri itaw aigi phone du aingonda yaramdri swai sida sodana taramgani amukta thisi asi haiduna kendal adugi musi ngalaba maingal aduda asum thirakpada wanglen gi phone ado khara lapna taribadu uri mardagi makoi ani du phone ado khununaba thuna yana chinsilakpada makoi anina karino amada nesilui maduda nupi amana hoi masire hingsaba singsidi haidun lorokhi makoi ani du madu tarobadagi khangboy kariboi phone ado tap paikhalaklaga atupa ka amada chirakhi ngasai makoi anina neikhairibado atombi lukokpi adugi makhutani atombi aduna mathanta sonjai ainabu hek torabadiba adom hekta soineba makhongani do pairaga soro singi phuge tawbabu hekta nekhaibi haibasibo asomna makuto nan nanduna kapli asomdana wanglenga rubinga do atopa ka amada chinsel laktuna table amagi makhada lungduna leiri ita wanglen yumda phone amukta taw aikhoi soiduna siba tari asomda hainaraga yumda phone tawri matamdo pung ani mok tarakpadagi nungaina tumthanakhiba matam oibanina phone ado kana amatana paikhalakidri asom hanjin tawrubadadi walangi mapa do phone paikhalakli matamada walangi mapana yamna tapna hello ibungo kaidore hello babong aikhoi somda sidore police puraga khara thuna mafam masida amka lakpiyo aduda yu ngabo marba makai ngang lerano macha nupana asumna yamna pakhanna hairapaduta mapasu pakhum pige tawbada walangi phone ado op tasinkhri as masigi phone chisu tanja sida asumna leiringai makhoi anina lumliba table ado latan langthukri mardagi makhoi anigi mamangda makhoi nupi ahum do thorakli marda robinna kapning boy nukning boy lallat tawduna hairi karino migi butti masamga yamna sangi daine moigi butchidi masam sangbadi laradana marubu ko ine akiba maraksida nupu nungingine asomna haradunna kamnok torokpa aduda wanglenna yare he taw nasakto khuthi ama tawre butchidagi nangna hena kikhre asomna nandari ngai yum adugi get lomda gari khara thojil lakpagi makhol tarakli makhol adu tabada makhoi ani do wakhal khara yangjai asomna leiri ngai makhoi nupi ahum aduna makhoi ani tamna songsil lakpadagi makhoi ani do gyan mangkhri makhoi ani na wakhal khara lakpadati wanglen khoigi mangolda phak amada hiptuna lai khoramna ba tawraga lerami maruda robingi mamana ibungo nakhoi bu wakhal khara tarabro asomna hairaga phamhallami matam masida makhoi bu leikhai tawgadoriba amaiba aduna makhoi ani khakta lehalu ataidi khara chathokpiyu ai leikhai tawjage asomna haiduna honaringai robinna nupi makholda he hanuba nang nakhoi yam tunam pham masidagi chatkro natrabadini nakokto proprok chhanya chaniko wanglensu nupi makholda amuk makha tar'i kari thukseina tawga sarino amai bani kaino hapu isu churudana hapu chubaya mandro asomna ngangnabadu taraga imungi mising nokpada loikhre matamaduda amai baduna hey wa yamna nganglaga kanadi nakhoi ahumna pamlibasi karino angang anigi masa sidagi athuba matamda thokro natrabadi nakhoi ahum aina leiron chansinduna otlaga thamgadabani hei wafamadu tabada wanglenga robingana sap manana khonjal ahum thoklaga aikhoi kariya mata pamjadi aikhoi pamba haibabu thawai ani si puraga chatkibaduni ai adudi kadai dagi yaradage ha ai leina makhoi ki thawai puraga chatpa haibasi nakhoina kaidongdo sungamroi ko noina asuma tawribasi karigino haibadu ai yenge asomna haiduna amaibado mamit wisinduna jenglakpada phaibok ahum madugi wari pumba mana khangli mardagi mamit tapna pangthuraklaga ai loina khangli adubu mi hatuna laman khumba haibase afaba thabak natti phattaba makhoisu isorna dandi adumak phijagadobani aduna nakhoi ahum su haksang singasei thadoklo nakhoina pamba ama hairo aduga nakhoi ahum su lairam lenda nungaina layanaba aina nakhoibu lairam lenda thinbiragi ko isa sa masida yanarasi ko
ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯔꯩ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯆꯩꯅꯥ ꯑꯁꯨꯝ ꯄꯤꯗꯨꯅ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯐꯔꯦ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯊꯣꯡꯒꯥꯜꯒꯤ ꯋꯥꯡꯃꯗ ꯅꯨꯄꯥꯒꯤ ꯃꯤꯇꯝ ꯑꯃ ꯌꯦꯟ ꯑꯃꯨꯕ ꯑꯍꯨꯝ ꯊꯥꯗꯣꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯛꯂꯤ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯋꯥꯡꯂꯦꯟꯒ ꯔꯣꯕꯤꯟꯒ ꯋꯥ ꯉꯥꯡꯂꯝꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯇꯝꯈ꯭ꯔꯤ ꯂꯩꯈꯥꯏ ꯇꯧꯕꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯈꯜ ꯂꯥꯛꯂꯤ ꯃꯗꯨꯗꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯅꯣꯡ ꯉꯥꯜꯂꯛꯄꯒꯤ ꯄꯨꯡ 4:30 ꯇꯥꯔꯤ ꯃꯗꯨꯗꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯒ ꯑꯃꯥꯏꯕ ꯑꯗꯨꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ ꯋꯥꯡꯂꯦꯟꯒꯤ ꯃꯄꯥꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯊꯧꯗꯣꯛ ꯑꯁꯤꯕꯣ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯨꯕꯗꯒꯤꯅꯤ ꯍꯧꯖꯤꯛ ꯆꯪꯂꯝꯂꯤꯕꯗꯨ ꯊꯋꯥꯏ ꯑꯍꯨꯝꯅꯤꯗꯣ ꯑꯗꯨꯁꯨ ꯐꯥꯏꯕꯣꯛ ꯑꯗꯨꯗ ꯑꯇꯣꯝꯕꯤꯗꯣ ꯃꯁꯝ ꯑꯃꯠꯇ ꯌꯥꯎꯗꯦ 마기 눅시느자바 누파 아두나 ꯆꯦꯜꯂꯕ ꯃꯇꯨꯡ ꯃꯃꯥ ꯃꯄꯥꯅ ꯌꯥꯗꯕꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯊꯟꯇ ꯍꯨꯟꯗꯣꯛꯂꯝꯂꯒ ꯂꯣꯟꯅ ꯆꯦꯟꯈꯤꯕꯗꯒꯤ ꯃꯊꯟꯇ ꯌꯨꯝ ꯑꯗꯨꯗ ꯁꯤꯖꯈꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯔꯣꯕꯤꯟꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯑꯗꯨꯒ ꯀꯃꯥꯏꯅ ꯊꯋꯥꯏ ꯑꯍꯨꯝ ꯑꯣꯏꯔꯤꯅꯣ ꯑꯣꯖꯥ ꯄꯔꯗꯥ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯃꯍꯥꯛ ꯊꯤꯕ ꯆꯠꯄꯗ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯄꯨꯟꯅ ꯂꯩꯈꯤꯗꯕꯅꯤ ꯃꯇꯝ ꯈꯔ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯃꯆꯦ ꯑꯅꯤ ꯑꯗꯨꯅ ꯑꯁꯨꯝ ꯊꯤꯒꯠꯂꯛꯄꯗ ꯑꯇꯣꯝꯕꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯥꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯆꯦꯜꯂꯤꯕꯗꯨ ꯃꯅꯥꯎ ꯅꯨꯄꯤꯗꯨꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯔꯝꯕꯗꯨꯗ ꯃꯈꯣꯏ ꯉꯛꯂꯦ ꯃꯗꯨꯗꯒꯤ ꯅꯣꯡꯃ ꯌꯨꯝ ꯑꯗꯨꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯑꯇꯣꯝꯕꯤꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯊꯦꯡꯅꯈꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯔꯣꯕꯤꯟꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯗꯨꯕꯨ ꯑꯣꯖꯥ ꯃꯥꯏꯕ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯨ ꯃꯊꯧ ꯄꯪꯉꯝ ꯄꯥꯡꯊꯣꯛꯈꯤꯗꯕꯩꯔꯣ ꯊꯋꯥꯏ ꯂꯩꯍꯧꯔꯤꯕ ꯑꯗꯨꯕꯣ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯐꯖꯅ ꯃꯊꯧ ꯇꯧꯈꯤꯗꯤ ꯄꯩꯁꯥ ꯌꯥꯎꯗꯅ ꯀꯅꯥꯝꯇꯅ ꯇꯧꯅꯤꯡꯕ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯤꯔꯤꯕꯗꯨ ꯐꯠꯇꯅ ꯄꯥꯎꯊꯣꯛꯄꯤꯕꯁꯨ ꯌꯥꯎꯔꯤꯕꯅꯤꯗꯣ ꯑꯣꯖꯥ ꯊꯋꯥꯏ ꯑꯅꯤꯗꯨꯅ ꯀꯅꯥ ꯀꯅꯥꯒꯤꯅꯣ ꯊꯋꯥꯏ ꯑꯅꯤꯗꯨ ꯃꯆꯦ ꯑꯅꯤꯒꯤꯅꯤ ꯃꯃꯥ ꯃꯄꯥ ꯃꯅꯥꯎ ꯅꯨꯄꯤ ꯂꯩꯈꯤꯗꯕ ꯑꯗꯨꯗ ꯃꯊꯃꯣꯏ ꯆꯥꯛꯇꯨꯅ ꯃꯅꯥꯎ ꯅꯨꯄꯤꯅ ꯁꯤꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤ ꯃꯗꯨꯗꯒꯤ ꯊꯋꯥꯏ ꯑꯍꯨꯝꯁꯤ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯈꯤꯕꯅꯤꯅꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯋꯥꯃꯜ ꯄꯤꯔꯕꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯋꯥꯡꯂꯦꯟꯒ ꯔꯣꯕꯤꯟꯒꯅ ꯐꯖꯅ ꯎꯔꯤꯕ ꯌꯨꯝ ꯑꯃꯗꯤ ꯒꯥꯔꯗꯦꯟ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯎꯍꯟꯈꯤꯕꯅꯤ ꯌꯨꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯃꯜꯂꯕꯅꯤ ꯒꯥꯔꯗꯦꯟ ꯑꯗꯨꯁꯨ ꯅꯥꯄꯤ ꯃꯌꯥꯝꯅ ꯁꯣꯡꯖꯤꯜꯂꯕꯅꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯒꯥꯔꯗꯦꯟ ꯑꯗꯨꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯁꯨꯝꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯗꯦꯟ ꯑꯃꯗꯤ ꯌꯨꯝꯁꯤꯡꯗꯣ ꯐꯖꯅ ꯎꯍꯟꯈꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯋꯥꯡꯂꯦꯟꯒ ꯔꯣꯕꯤꯟꯒꯁꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤ ꯊꯋꯥꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯂꯩꯔꯝꯗꯦꯟꯗ ꯇꯤꯟꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯗ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ